Kanagumba Meeoi Anana Sanamahi Laining-Gi Maramda Khangningba Yaorakpada Khana-Neinaduna Khangningba YANABA AKHANNABA THOURANG ama hayeng KHONGBAN UPHONG YUMPHAMDA LEIRIBA LAININGTHOU Sanamahi Temple Board na PAIKHATPA HOUKHRE Haidiba THOURANG asigi makada board asigi loisang tara mathang sitna maiba loisang maibi loisang umanglai loisang pung isai loisang jagoi loisang kabui loisang khel changlon loisang piba loisang ningol loisang amadi wari liba loisang gi luchingba samkok singa unaduna laining asigi matangda tana tikna bagi kudong chaba pigadabani hairi THOURANG asi lakadoriba June gi tarik manga maitei thabana ingagi kudni panba paikhatpa kunni panbadagi paikhatpa horagani haina board asigi anoba member secretary Sandam Gandaras na fongdorakli hiram asiga mari leinana ngasi board asigi office ta pawmi singa unabada member secretary Gandaras na haikibada Sanamahi Laining-Gi matangda manipur manung yauna India gi atopa state amadi mapaleba ki mioi kya laktuna Khangnaba laknari madugi mathakta lairik tamliba mahairoi amadi research scholar singasu noma kangdan laktuna Sanamahi Laining-Gi matangda thizinba laktabanate adubu Laining asigi matangda hena kupthana tanaba yanaba amanoba board member singa president oiriba chief minister amadi vice president gi thawai puriba MLA Laurembam Rameshwarga tanaduna THOURANG asi paikhatpani numit asi dagi hauduna tha amagi manungda ahanba nomaijing numit amadi ahum suba nomaijing numit LAININGTHOU Sanamahi sanglenda miyamna lakpiduna Sanamahi Laining-Ga mari leinaba khudingmak tanaba yaragani haina fongdorakli Sanamahi Temple Board asi yamna thaksi khasi leiba maithaugalon chana pathak kanglon masigi yam phajaba niti niyom chatpa matam ngakna chatpa adugumba board ama adugumba sanglen ama wehanagi pandamda koi hantak jungi tang kungo hundoi kogi ingagina mapan nipanba sangkok singi kuntramari suba mifam sigi hantak pangthokiba jungi tang kunhundoi da pangthokiba mifam sida koi warep khar lawjei yamna akhanaba warep haitare ado koi borsina su nauna kogi temple borsigi anauba thawale sing haitare koi board ki anauba borsina tawjage khanjaba koi IRIBA iramdam sida leibidi ba kwai punamakta koi loisang tara leijei loisang si hapit panjarabada maiba loisang maibi loisang pena loisang umanglang loisang pung isai jagoi loisang kabui loisang da khensang lo loisang gi makok loi leader lei aduga ngamthang jule sangkok ki ngamthang lei adu hariba kogi temple borsina akoi thabuk thoram mayam ama koi satnarol kanglon hanadagi leimiba mayam si koi amata ngairaba temple borsi mating mugul leiraba ipai magi masida leiriba kogi puwariga sagonariba lakonben oiriba makom sida koi hantaktagi haijaba tare kogi July gi na chechat manga July gi tang manga inga gi na kunni panba hariba matam sidagi July gi tang manga inga gi kunni panba sidagi kogi ahanba tha khudingi koi ahanba nomaijing aduga ahum suba nomaijing ahanba nomaijing aduga ahum suba nomaijing hariba matam sida kogi ayuki pung 13 dagina nungthilgi pung ahum phawba hariba sangkok singi koi luchingba sangkok leadership natraga ngamthang sangkok chi sangdaga ngamthang koi board ki hariba matam sida leirakanda kogi lanai gi oiro kogi himai pagi sida laaga hangningba tananingba ade mairoi sing oiraga wenba research tawbiningba koi mairoi sing koi mayam si laakanda asida khangbiningba hangbiningba punamak sida tanaraba yagani na haujagadoi July gi tang manga ingagi na kunni panba aduga ahanba nomaijing aduga aroiba ahum suba nomaijing hairibasi koi haujaragani misi akhanna koi gi laifamlon sigi oina yanana koi borsina leiriba iramdam IRIBA ijati asigidamakta chana kanglon fajana khangbanaba khangdaba kaya amasu khangminanabagi pandamda hariba tharamasi koi pangthok sagani